ꯅꯄꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ? 마이 누파가 어디냐? 마이 타라가 하니바 하요. 까나 해봐. 하. 낭나 호자이로 짝크가 아이고 마이 타라 하니 해봐. 까나 해. 하이하우래. 아시행과 하디 사우니용거니네. 틸루네. 낭는 ngasi 틸리버 긴치나 낭부 하우마 짱테 해봐야가도. 아두나부 야니 하디 수험도 나테네. 수험수 틸루네. 감사. Kayno nang paido yenge? 이제 사이복도 투기 떠오네. Nang natungda leiduna kayno yenge? 이제 계속 레이디다. Yenge. 나한테 계속 레이디봐. Kayno yengeda? ngasiꯗꯒꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯗꯥꯏ ꯕꯕꯥ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯍꯥꯎ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯁꯦ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯍꯩꯅꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯅꯤ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯑꯩꯅ ꯀꯩꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡ ꯆꯥꯒꯗꯒꯤ ꯑꯌꯥꯕꯗꯤ ꯂꯧꯈꯣ